Assam ge Goalpara District ke manung channa Lakhipur town da leiba Khaliamari ge Kali Mandir Taba Lambi da shakhangdaba singna shan Makok ama Thamjilambadagi Hindu laining chatpa sing khoirang khoishaonahankhre Thaudok adugi pau hek tabaga Lakhipur police na mafam aduda changsinduna phibam adu lakshinnabaga loinana shan Makok adu lokthokre hiram asigi matangda police na chenaba sing phabatnaba thiba humbagi thabak chathaba hokre mafam adugi miyamna phongtoknarakpagi matung inna thaudok asi ahanba oina thokpa nate Lakhipur da leiba yum amadi mandir singgi manak nakna sangi makhong amadi atai sharuk kaya thamjillapagi thaudok kaya thokre Thawong asi Kanglup Masilgi Marakta Charang Naba Thokhan Naba Haktheng Nana Sinba Thawong Amani Maram Aduna Mari Lainaba Singna Thawong Asida Chenaba Sing Athubada Phagatuna Logi Matung Ina Chairak Pigadabani Haidi Nakal Amaronda APDCL gi Director Dr. Kashyap Prakasna Thaudok Thokpam Aduda Haktheng Nana Chatuna Yangshin Khibaga Loinana Asigumba Thaudok asi Makhatana Thoktanaba Cheksin Thawrang Lokhatbagi Tangai Phadaba Lei Haidi